Thawbal district district administration Thawbal amasung tongan malup kaya sinduna jamaga control hundu suba petra chajagi thoram paksana pangthoknaki Thawbal district administration sindun Thawbal district election counting hall da pangthokpa mapungwaiba thoram da deputy commissioner Thawbal ahantem subasna luchingduna athawba beauty candidate amasung thangal general gi photo da laikatuni ikai khumna utki Thoram aduga mari lainana DC hantem subasna hai thoram masigi maru eba pandamdi ngasigi haurak liba mirol sing asida mamale bag ningbagi wakhalana du henna pokhana nabagini buari ge thodok asida ge aikhoina matamatuda aikhoina lingjal manadabadagi maithiba nangkhibani haiba asisu aikhoi haurak liba mirolna nainaba mathautai aikhoi masel amato aina punsilaba matamdata mai pakpa haibadu oigadoribani maramasina chawkhatpa tangdulaitaba Thawbal district Manipur amadi India oinaba aikhoi wakhalon amato aina nungsi sanana hingminasi haina miyamda appeal tawki thoramadu da SC Thawbal Arvind Hanglam ahum suba IRVG CO S Hemanta ADM B Lokeswar Sharma district asiga civil amasung uniform gi makok thongba officer sing tongan department kayagi district level officer sing su sarkya ke aikoi punna thok tawinaragani aikoi na ngamoidaba lenge punna thok tawinaba ngabagi spirit lekraba sofa kasu ngamoi loina dito all katopa pagi puram kham kamun hena mokoi da koina puram sawa ibo oigani ai basi hamjaraga ai na mayamda apil to jani basi pagi sai kena da pokna da mayam dinaraga su ai koi amata oina abak to ina si amata oina punna abak to dinaraga ai koi gi Thawbal district Manipur India puna maksaya saukat na bukan na ay may maging function ministry